Cookie haisidi sa oina panglei lejaramba karim khangba nate kanagumba kharana paisa khaiba drug yonba popi thaba tax lauba maset tabagi wafam loina takpibani adudagi hairakpani maduda kaksabi sariba singdu hojiksu maitaibu ngahyak leitana chakchak thinba leptri haina arambai tengongi PRO Robin Mangang khorakpamna phongdorokli Dr. Lokendragi geta nongmai kapsilamle Tampaki MLA kunga manga singina kuntra manga ohenanaba tangkhunnaga longi mifam recommend tawkhre Cookie zo singi sentiment khangi adubu tokhaiba union territory semba matang sadri AK Misra Khangabokta angang singna saru mai thabada phau pambi maina sakhre haidi Kokomi yauna lupkayana sangai festival pangthokpiganu hairabasu laingangna numit mangani chupna hapta kangjeibungda pangthokani haina lauthokre Tribal gi MLA seat kuntraga manga Valley gi MLA kunga manga equal oina yenagadabani budget su equal oina siamgadabani amasung 6 schedule protection su pigadabani haina tangkhunnaga longna Governor Ajay Kumar Balada taksinkhre Union Minister Sabitri Thakurna Jiribamda paikhatpa scheme sing paktaknana yengsilabadu IDP singa unakhidre Speaker bu leader khalaga government semgani haibagi wafam ex CM gi pakhum magi individual ngangbadugi di kamel leite anauba lusingba khanbagi matangda Biren Sarda yauna BJP gi MLA matana pakhum pirakhidre ZUF ki kedar singna amukasu Kangpokpi district ki popi thaba mafam singi lausang sing mai thadokre lupa lakh 38 ki reward puba mawisnupi surrender tawkhre Army gi Casper Ramana karama phaina thomjinkhre Nungthin Popopta State Central Library building da huranba sangduna posai kaya thugairamle Instagram da marup amaga unakhibi Lakhnau dagi class 7 khakta tamlibi nupi macha ama hotel da numinini gang rape tawkhre Gawati da saba support mauli sarubadagi angang marphu hena laikatnakhre bom ani thamjilamle Hanagi CMN Birenbu ngak senduna thambagi mahut central government na asumba wayen phangananaba honabiyu ITNF pung 9 gi manungda pau phaurakadabani PWG